Nupibu Awangba Thakta Thambada Maming Leiramba Eramdam Kangleipak Asi Ngasidi Nupi Angangbu Lukmaida HAPLAGA YONBA POSHAK AMAGUM KHANBA MIGI MASING NONGMA HENGATLAKLE HAINA LOUBA YARE HAINA LONA THINKHRABA LALHOULUP KCP TAIBANGNGANBA GROUPNA PHONGDORAKLI NUPI OIBI KAYANASU MASA NANA FAZANA FIROL SETCHINDUNA के मौदुना mayum mayumdagi sinfam ama chatpagumna tholaktuna nattaba lichat chatuna sel tanaba honaba nomanobagi hengalakli haiba Operation on Eradication of Public Enemy KCP TAIBANGNGANBA Groupna thizinbada khangbangamle haina phongdorakli miyamna ikai khumnariba leibaki luchingba miyamgi mihut oiriba sing kayana fawba masa yanaraga natraga nupi angang karbar tawduna sel tanba miyoi kharagi khutangda sel kharana mantik naraga nupi oibi kayabu namtek nabagi video clip message samadi audio sing miyamna Operation on Eradication of Public Enemy KCP TAIBANGNGANBA Group ta sinarakpadagi lufki custody da leiri masida chenariba miyoi singna thabak thoram singasi khudakta leptragadi press media ki khutangda video message amasung audio sing asi leibak miyamda yauhlagani hari Chai ani helaklaba irang asi kok sungsin naduna loishinaba honabagi mahutta miyamgi mihut singna asigumba lamchat naidaba thabak sing asida mai onsinduna leibana irang asi laksinba ngamdabani haibada haimanba thokloi amadi khunai asigi yeknaba sing maru fangna muthatnabagi pandamda luf asina sem kiba tim asida elected members singna numit mangani gi manungda luf asida amuk hanna tauraroi haibagi thazaba pirakpa ngamdrabadi evidence sing press media ki khutangda miyamda yauhlagani loinena masa ga charana chairak lokhalagani haina KCP TAIBANGNGANBA Group ke publicity secretary Konthang Thaba Midei na khudiyek biduna thadorakpa Gerald amada khangalakli